Manipur gi singi lamsing da irang lephan mangamdri Meetei-kuki irang loidringai Naga Kuki gi irang sak thorakadra mi painari Ayuk ta kangpok pita numidang da zaugjang tekti imbu satharakri mari Sire taruk sokli Lairon bai phaida liangoi Naga kunga mathoi kuki na senapati ta kuki kunga homdoi Naga na phajinkhre khemsa nemsa kipgen yauna Naga legislature forum na condemn tarakli ngarang Ayuk kangpokpi district ki Kodjam amasum Sahi Bungkulda Kulai Paivising Satarakpi Imbusta Thadau Fruki Pastor Ohumarkri Mangana Asu Opanangkri Numidang the None District Zogzang take the Kulai Paivising na Satarakpi Imbusta Siru Naga Mahatri Amana Asu Opanangkri Thadok Singh Makasa Tarakpoina Konsa Kulgi Matakta Leva Lairon by Faida Liang Mai Naga Kuki Miyoi Kunga Mathoi Kuki Singa Phajinkhre Senapati the Tuan Bagari Nipan Lak Kuki Kuki Miyoi Kunga Homdoina Naga Kuki Miyoi Singa Phajinkhre Ngarang Ayupung Tara Makai Tabadu Wide Kangpopi District Kangsup Geljang Subdivision Gi Manung Sanba Kodjim Amasum Sahi Bungkulda Kulai Paivising Satarakpi Imbusta Gari Anida Lakpo Thadau Baptized Church ki lusing ba hum harkri gari to minarak ba miyoi manga mana asu apanangan kri embus adura laikidra ba miyoi singa dudi thado Baptized Association India TBAI gi President Dr. Bumthang Sithau Finance Secretary Kaingaulun Laubum amasum Superintendent Pastor Paugolen Sithau kawi hari makoi uhumak mapam adumaktada kudak siki adugo soklaba miyoi manga adugi manungda miyoi ahum Imphal gi Sijo Hospital khalaktuna ana leng sathari thawdo adubu maikei kyarigi yaringda phungdok narakpaga loina maral kya sinaraduna National Highway 2 da kudaktagi shutdown sathakri ngaranu midang pung 7:40 mangaram satpadu waida thokiba atopa thawdo amada zawjang tekta Kulai Paivising Satharakpi Imbusta Siru Naga Kuki Miyoi MLA Kidri Maki gari Tominara Kibaloina Binupi Tamtina Sokpadigi Lekatnari Imbus Adura Lakidraba Miyoi Dudi None District Kopum Police Station Gi Manung Sanba Dolang Kuldagi Wilson Tangakawi Mak ngarang Imphal gi mayum da hanki bada thawdo da thokibani ngarang Ayuk kangpok pi da thokiba thawdo adu bu yaning da phungdok laduna kangpok pi da kudak tagi shutdown tawduna khongjang sangsinki thawdo adu bu yaning da phungdok laduna thadaw inpi Manipur na thadorak pa chirol amana hai ngarang gi ambush adu ningthina plan tawraba matungda anakpa maphamdagi Kap to na makoi hum hat kibani thadaw furup asi tangdu laitaba pama furup amane furup asi gi pastor hum atamna na haliba si akan mamong na kanem tawi thawdo asi da senaba sing India ma sum Manipur lengang na khangdok laga serak pi na ba hona ga dabani thawdo asi bu thogaliba mi sing su kari karamba maram gi damak satha khibano haibadu miyam khang sengdok ka dabani haina phongdorakli Kuki NP Manipur na su ngarang gi thawdok adubu akan mamong na kanem tarakli kimna tholak pasiro lamada Ngarangi pastor uhum hatki bi embus asi haujik sathariba P4 asi bu thugaina bo hotna bani hairadun embus adu Zirangnong United Front Kamson JUF KM asum BBIG na thugan bani haina maral sirakli embus adu hatkraba pastor uhum adu Kohima ra pangthokiba Kukijo amasum tangkul fruki oiba Peace Mission na saruk yaruba ki debta hat poigani asigumba pamda ba thawdok sing asi makata na thoktana ba Kukijo Kuki Miyoi sing amat oina punsilaga irang asi lusinminana ba tangai padi haina kimna makata na phongdorokli United Naga Council UNC na su pastor hatki ba thawdok akan mamong na kanem tarokli council asin thadorok sirol amana ngarangi embusta laikidraba sing atugi maphamda ikai kumna bu utpagal loinana imung munungi awaba da saruk yari haina su phongdorokli Nakalamaromda thawdo asigi makha tarakpu oina konsa khulgi liangmai Naga Kuki Miyoi kunga mathoi lairon Baipai Kuki Khulda Kuki Singna Phajinduna Thamkiba Asimaksu Laibak Thibani Asiguma Naga Furupna Su Kandem Tarokli Bathaba Sida Naga Kuki Miyoi Amuk Phajinkiba Sina Furup Ani ki marakta Lairiba Mari Hena Phatana ba Masa Ohele Maram Aduna Phajinkiba Miyoi Sing Athubada Thadokpiduna Thadokpiyu Haina Su Sirol Aduna Makhatari Amaromda Ngarangi Etik Adu NSN IM Amasum JUF Satakibani Haina Kuki Gilup Am Oiriba Kohorna Maral Siraduna Thadorok Pastirol Amada Thawdo adu India lenga ki anti-terror law gi makhara case ama lakhutuna NSN IM ga sathariba pistok kudak thandok kada ban haina phongdorakli ngarangi thawdo adu thadaw community international TCI Fellowship of Naga Baptized Association amasu Manipur Baptized Convention gi makai degi su akan mamong na condemn tangnarakli Khemsa Nemsa Kipgen yauna Naga Legislature Forum na condemn tarakli
ngarang kangpokpi district ki kotlen amasung phajinkhre marak thokiba thaudokta misa mahum halaga mari buna asu apanangan kipa thaudok kandem tawi haina se minister yumnam khemsana thadorakpa sirol amana phongdorakli sirol aduna hai thaudo osi lenga asina honariba tangdu leitaba puranaba thaurangda akaiba pibini lenga asina terrorism thengnana balaukibu warep khongpham amata hongloi sabsana thengnagani haikibagi loinana furup anida mipami punjathaduna lairiba sisu khudakta leplaga makhatana furuki irang thoknaba sindana lenga asina sienaba sing thidoktuna justice phangana na bohonariba asida mateng pangbiu haina phongdorakli nakala maromna deputy minister nemsa kipgen su akan mamongna kandem tawraduna thadorakpa sirol lamada ngarangi thaudo odu yamna tamthiba thaudo amani asigumba matam asida ekhoi puna amatu ona leminaduna tangdu leitaba purakna bohona minasi manipur lenga na manipur tangdu leitaba hanjelangna bohona riba sida miyamna su sogat piu haina phongdorakli amaromda ngarangi thaudo odu naga legislature forum gi deputy minister Losi Diko Hill Area Council ki Sire me Dinganglung Gangmai Tamai ashigi MLA Awongbong Niumai Singai ashigi MLA Kasimbasum Tamelong ashigi MLA Zanghelung Panmai Fungyar ashigi MLA Laisio Kaising Urkhul ashigi MLA Ramuiba Sandel ashigi MLA SS Olis Amasum Karong ashigi MLA Z Kumosa Punna MLA Mapanusina Kuyek Piba Sirolamanasu akan mamongda kandem tarokli Kuki terrorist singi imbusta Miyoi ama Sire maki loina bi amasum driver sokli ngarang ayuk pung taraga minit kulom tarak pada new kaithil man bi PS ki manungsan ba kotlen amasum phajinkhre ani ki merta kuki terrorist singi khutpu amani singna imbus tarak tuna thadau phuruk ki lining mari laina ba Miyoi hum laikhida ba amasum atopa mari na suon ki pa thaudok thoki badagi singi phurup ani ki merta khoiren masa pankhatna duna mi paiba poknari ngi serakta kuki terrorist singna ngarang numida wairam pung taruk minit kulom tarak pada none district ki khopum PS na konba nungsai amasum zawjang te ani hi marak numai kapsin duna ambush tarak pada misam ama Sire maki loina bi amasum driver na sok tuna lekana khri laikhidra ba misam adugi maming Wilson thanga se yangkhagi nuthi apokpa laikhidra di waikan kawi dolan siru dagini thaudo sida soklabi maki loina bi ki mingna Thoire thai thanga sai nifugani pan kawi duga driver gi maming na Olive Zatung sai nifugani thu apokpa Rangnet Singh Zatung kawi marksu dolan siru dagi hari laikidaba Wilson thanga na ma ki loina biga loina na masagi gari Bolero MN 01W 2877 na soklaba driver Olive Zatung na thauraga lakhibagi lambida khanghaudana mamsilaklaba tanjagi khudong saba lauraduna kuki terrorist singnaba singa nomai kapsilaktuna ambush tawrakhibane hari thaudo asida laikhidraba Wilson thanga nomai maruna parmadagi gari manungda laikanaba nangdana adumak laikhidri nomai maruna panduna soklabi ma ki loina bi amasu gari asibu thawrakhiba driver na hospital pukhatuna laikanakhre hari Shu militant sing operational zone on sizinaba mafamni TCI ngarang ayuk kangpokpi district ki new kaithil manbi PS na konba mafam amadi ambush tawraktuna thadau phuruk ki search lusing ba ahum hat ki bamasum atopa mari buna suan bigi thaudokpu thadau community international akan mamong yaning daba phungdokpaga loinana thaudo adu search ki lusing ba singa sina champur de ki kangpokpi tamna halakpada kuki Shu militant sing operational zone on sizinarakpa baitum amasum Zangnom Pai Kulani ki mark thoki bani haina phongdorakli laikhidraba Reverend B Sethawasi Thadau Baptized Association India ki president oibigi mathakta Manipur Baptized Convention ki tam anirak general secretary oirakhrabani hari Manipur da ngarang phawda thengthang ahum lakta thoki ba furup masil ki landa Thadau Kuki Miyoi sing hanjin victim oirakli haina su phongdorakli Kuki NP ki pung nifuga nipan ki sadan hokri Mi ahum siraga mangana sokiba ngarangi ambush pu Kuki NP Manipur kim na akan mamong yaning da bakfungtok pugar loinana Kuki taba mafam singda pung nifuga nifon gi sadam lokthokre sadano si mi taraga humdu gi ahing nongyai degi taraga manga gi ahing nongyai phawo sa thagadabani Kuki NP Manipur gi sadam lokthokthringa gi mamangda ngarangi thokiba matungdagi kangpokpi area da khudakdagi lambi thingbi khongjang sing thadau lupsingna sathabauki satharkiba landa amadi mihat adu yamna tamthiba amadi miyoibigi lisatnati haina kimna phungdokkibaga loinana thaba adu Ziliangrong United Front Kamson amadi Belly Based Insurgent Group sing BBIG na satakhibani haina maral sirakli Ngarangi miyat adubu yaning da phongdoktuna Kuki taba mafam punamakta leiba business establishment sing government ki office sing lanai
institutions amasung school sing gari sianba pumthing thingani hairi adumana medical care airport operations sing amasung fire service amasung essential humanitarian activities ki oina di athingba konsulo hairi laikhidraba singda ikai khumna bu utuna nominini subna kokita pa mafam sing awapa phongdokani haiba wafam thamladuna civil society organization sing sir sing mahairoi loop sing nupi sing weba group sing amadi mari lena ba punamangna shutdown ge athingba sing ngangna punna awaba phongdokpara saruk yamina si haiba wafam su thamlakli Manipur gi singi lamda hanadigi lairibu unkhanaba phibam hengatpigi lairakliba phibam marakta Mara laitaba search lusing busing laikidaba du kaufokpa yaure made asumbu well phangnaba puna lemina se haba wafam kimna thamakli ngarangi landa adugi matangda tungan bulup singna akanba mawong de yaning da phungdok narakpagi matakta Sadar Hills study Thadau civil body singna laukthoktura ngarang nungthindagi total shutdown gi khongjang sangsingki National Highway 2 gi Imphal Dimapur saruki Kangpokwi district ki dukan sing khudaktagi thong lonsin kibaga loinana kaithel sing ka patonaki lambi de gari sing sian bathingki amasum WCKCSO urkhulna ngarang gi thaudo du bu yaning da phungdoktuna National Highway 202 khudaktagi matam kaktana thingjingkre hari Tuan malup sing akan mamongda condemn taunarapga loinana Kuki Organization for Human Rights Trust kohorna ngarang gi landa adu yamna akan mamongna condemn tauduna landa adu NSNIM gi Kedar singna Jirangnung United Front ki militant singda satakibani haina maral sirakhi Kukizau Christian Forum Kukizau Council Thadau NP General Headquarter Thadau NP Sadar Hills Thadau Youth Association Thadau Women's Association, Thadau Student Association singmana ngarangi landa adu akan mamongna condemn tawri lob khrana di ngarangi landa adu matam kharagi mamangdagi lairakli ba kuki amasum naga singi marakti hena phattaba mari lairagan hena sufongdok narakli IM gi kedar singna sathabani ZUF Kangpokpi district ki Kodjim amasum Kotland ani ki marakta ngarang khulai paibising imbu sathaduna search leader uhum sikhiba amasum kayana asu open nangkhiba thaudo dubu ZUF na condemn tawbaga loinana NSNIM gi kedar singna satakhibani haina maral sikri ZUF Ziliano United Front ki Information and Publicity Secretary Luis Gangwai gi sirol aman hai ngarang ayuk thukiba thaudo du NSNIM gi kedar singna ZUF Kamswon gi ming sisinaraga satakhiba etekni Zirangmu United Front asi supnatagi amakaktani masigi faction ZUF Kamswon haiba amalati ZUF Kamswon haiba si NSNIM na miyamu lana lamsingnaba made Zirangrong miyam gi apunbigi saktam thugainam satharakpa lalong na hadi Zirangrong region da ingtapa masum tangdu lahanabagi damakta front asina village authority civil society organization search leader women's leader youth leader amadi intellectual sing paupi duna mifam pangthokna bo honariba sibu mai pakhandana ba NSNIM na thawong sisa tharakpani khongthang sibu mai pakhandana ba IM na tha sigi ani amasu manga da thokiba order amana mifam asida saruk yadana ba mari lenaba singda khangali hari ZUF na ngarangi thawdo odu da laikhidraba singi mafam da awaba phongdokpaga loinana emung manunggi awaba du saruk yari lamdamasida kundari puru kudimakna yengthina madi hana sunabigi thabak thadokuna nungsina masum ingtapa purakna bahona minasi haba wafamsu sirol asida thamlakli masa khangdaba laisat sandorakpadi tampaki mafam khrada yen siri haukiba nimi khrani asida kari karamba laisat no khangdaba ama sandorakpadigi tampaki mafam khrada loiba yen sing pak sana siri hari press da pangma pawgi matung inat Hauzik Imphal West Imphal East amasum Bisnupur gi mafam khrada yumda farm oina sauna tauraga yen kya masa khangdriba laisat asina maram oiraga park sana siri yen gi farm toriba mapusin Imphal gi tuan mafam singda yen siamlaga yoliba dukan sing yen anaba sing puraklaga athubada yonthokpinaba hairaba su maikei kyadigi yamlaba yen sing pushinarakpana dukan phamliba singna su lawba ngamnadre hari Ye loiriba sing amadi yen siamlaga yoliba singna phongdoknarapagi matung ina ayambana Meitei yen Croiler amadi layerna singbadana hariba laina asi nabadawna tawri nariba layongna yen sing adu uiduna leiraga masa kontaraklaga siramdaira sor sound holaga adumak turaga si kariguma matamna yen khradi uiduna leiraga masinda matil taraga sibasu yawi Numidang na siraga lairamba yen adu sema matamda masado murap salaga I asiba sangmadaw na satawi
ngarang atopa mafam amadigi phangba pauduna yen broiler da su laichat asi yawraktuna yen sing sibi yawri broiler gi oina masada ngangsang ngangna kupna tawbusi yawe hadi maru oina yen gi laichat sandurakli besi Imphal West ki mafamda ningombam yumnam huidrom ni singba yawri aduga Imphal East da Lilong Arapti singjamai akampar khetri lekai gi akoiba mafam sing yawri aduga Bisnupur district na Nambol Moirang Khudong na singbada paktakna yen sing asi haujikkan naraga sibagi thawdo asi thokli hari yen gi farm tawriba singna sel sangna sauna ba yoraklaga mapung pharakpa matamna sirakpa sida makhoi yamna awaba masumayuknari hari yen loiriba singna yen anaba yauna farm da leiriba yen sing pukhalaga yonanaba honabada su yen semlaga yoliba dukan singna su Loubiyu yadabagi khudong sadaba kaya masumayuknari yen semlaga yoliba dukan singna su Laukshilaka yen singada numit khudingi yen nipan mapan gi sangda sizilakpana makoidasu awaba ma oide haidi tawbatabu dukan phamliba singi maikai degidi sel mangba yade habigi mawong asiba yen singamadi sigadariba yen singado hatolaga semlaga miyamda yonbagi thabakti adumak sathari haidi hiramasigi matangda state government gi veterinary and animal husbandry gi maikai degi expert sing yen siriba mafam singa sida lakpiraga kari karamba laina no haibadu yengsin biraga lachet asidagi kannana bo honna haningbagi apamasu ye loiriba singna phongdok narakpasale aduga laisatna maram oiraga siraba yen sing asi semdoklaga miyamna chananabagi damakti yoliba sinadi anabi yen sing sariba miyamna akaiba lakadra haibagi matangdasu mari lenaba department gi expert singna mangjungnana phongdok hobuna asumba khongthang oigani haibagi wafamsu maikai kharadagi phongdok narakli haina pausna makhatana supalakti adugo tendang na sumna miyamna thamjage hausikui nati miyam pausi matang ase lusinjarage amasung makhata ba anoba update mayam puna ngai mina sena channel sigi maiki digi miyam gi mafamda makhata na thamjari makhata ba anoba update miyam puna ngai mina si